अहानबदा मरोइब पाउ पिजरी कोसेम नलौबा क्लास 12 के एग्जाम मथंग चही के फेब्रुआरी 13 तक हौरगनी हाइना काउंसिल न थोप चेरोल मना खंगलखै था अमा चुपना पांगथोकदबा नेशनल रिकंसोलिडेशन ngasi कंगलादगे हौदोखै मतिक चादबा आरआर सुदबा पिंजबती एडेड हाई स्कूल की हेड लौथोक्तुना क्वालिफाई ओइबा हेडमास्टर हापकदबनी हाइना डिमांड तौखरे कुमजा लिसिंग अनि कुलुमदोय अमदी कुनमरी गे नेशनल हैंडीक्राफ्ट अवार्ड फंगदबसिंगी मनुंगदा मणिपुरदगी मियोय अहुम यावरक्ले अमदी नागालैंड लैंगाकी टूरिज्म डिपार्टमेंट असिंदुना पांगथोकलिबा हॉर्नबिल फेस्टिवल गे नुमित 3 नि चंद पावबदा मियोय लाख अमगा लिसिंग 59 गा चंगा मरफुदा ममी टीवी ने संदोक्चबा मणिपुरी पाउ मिटेंग ताबिरबा पुमनमकपु अंजलि नावरेमना खुरुमजरी हुजुक पाउ संदोकना पिजरी काउंसिल ऑफ हायर सेकेंडरी एजुकेशन मणिपुर कोसेम नलौबा क्लास 12 की हायर सेकेंडरी एग्जामिनेशन 2026 मथंग चही के फेब्रुआरी 13 तक हौरगनी हाइना काउंसिल न थोकपा चेरोल अमना खंगलखै चेरोल असि मतुंग इना क्लास 12 एग्जाम असि मार्च 10 फाउबा चथगनी स्कूल सिंगना प्रैक्टिकल एग्जाम सिंग मथंग चही के जनवरी 19 फाउगी मनुंगदा लोइशिनगदबनी हाइदी अमरोमदा क्लास 11 के एग्जाम ना मथंग चही की फेब्रुआरी 13 तक अप्रैल 3 फाउबा पांगथोकलगनी हाइदी प्रैक्टिकल एग्जाम सिंग फेब्रुआरी 5 फाउबदा लोइशिननबा काउंसिल कंट्रोलर न थोकपा चेरोल अमना खंगलखलै यूनाइटेड पीपल्स फ्रंट यूपीएफ मणिपुरना लिसांग सिटना पांगथोकतुना लाकपा नेशनल रिकंसोलिडेशन की थौरम चही असिगी ओइनसु अइखोय अमु खुंताकलरोयसि हाइबा थीमदा था अमा चुपना पांगथोकनबगिदमक ngasi कंगलागी सेंगलबा लाइफनलैंडगी मैरा लौदुना हौदोकलबा मतुंग मपुंग ओइबा थौरम मणिपुर प्रेस क्लबता पांगथोखरै थौरम अदुदा यूनाइटेड पीपल्स फ्रंट यूपी की प्रेसिडेंट नोंथोमम रूपचंद्र यूपीएफ के एडवाइजर एल जादुमनी यूसीएम की प्रेसिडेंट वाईके धीरेन अमदी यूपीएफ के एडवाइजर डब्ल्यू सेकेंडना मथंग सिना अथोइबा मिथुंगनसिंग ओइना सरुक याखि थौरम अदुगा मरी लेना यूपीएफ की प्रेसिडेंट नोंथोमम रूपचंद्रना फोंदोकिबदा यूपीएफ न सिंदुना था अमा चुपना पांगथोकदौरिबा नेशनल रिकंसोलिडेशन थौरम असिगी सरुक अमा ओइना लमदम असिगी तोंगान तोंगान मफम सिंगदा सोशल सर्विस स्ट्रीट कॉर्नर मफम कयादा पांगथोकनी लोइना लागिबा दिसंबर की तांग 18 नॉर्थ ईस्ट स्टेट की मेघालय असम अमसुंग त्रिपुरा चतुना मफम अदुदा तारिबा मैतै सिंगु तासिन खमजिंदुना अपुनबगी सक्तम अमा सागनबा होनगनी मसिगी मतुंग मणिपुर अमु हलक्तुना जनवरी की तांग 3 तोंगान तोंगानबा डिस्ट्रिक्ट सिंगदा मियामगी ओइबा बाइक रैली अमा पांगथोकलबा मतुंग जनवरी तांग 9 कांचीपुर लैबा गंभीर सिंगना नोंगा खिबा मफम असिदा था अमा चुपना चथगदौरिबा थौरम असि लोइशिनगनी हाइके मांगना मखा तारदुना हाई नेशनल रिकंसोलिडेशन थौरम असि पांगथोकपगी मरुओइबा पांदमदी मणिपुर लैरिबा तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन सिंग चिंग तम खाइदुना अमत तोइना पुनसिनदुना लमदम असिदा अमुक हना शांति पुरकनबा होटनमिनशे लोइनना लैरिबा पॉलिटिकल पार्टी के लीडर सिंगनसु लमदम असिदा अमुक हना शांति हंजिलकपा ngamnaba लीडर सिंगना खना नैनबियु हाइना महांगना मखा ताना अपील तौखे रूपचंद्र प्रेसिडेंट यूनाइटेड पीपल फ्रंट यूपीएफ मणिपुर अखोई ngasi कंगलादगी यालाना अखोई नेशनल रिकंसिलिएशन मंथ हाइदना अखोना था मचुना पांगथोकदरबा प्रोग्राम असि ngasi अखोई कंगलादगी मैरानो जरगा हौदोकसबनी ngasi प्रोग्राम से हौदोकपगा लोइनना तोंगान तोंगानबा मफम सिंगदा अखोई सोशल सर्विस अदुगा तोंगान तोंगान मिफम स्टेट कॉर्नर मीटिंग सिंग अखोई पांगथोकना सेम साजरी सिगा लोइनना लागिबा दिसंबर की तांग 18 दा अखोइना नॉर्थ ईस्ट स्टेट मेघालय असम त्रिपुरा हाइरिबा मफम सिदा चलगा अखोइना
Matik Chadaba RR Sudaba Pinjabati Added High School Sandang Kongi Headmaster in Charge Athu Badalok Toktuna Qualify Oiba Matik Chaba School Asigi Headmaster Hapadabani Haina Sandang Kongi Miyamna demand Taukray Wafum Asi Kumbi Sigi Wangu Sandang Kong the Laiba Ibuda Wangrel Community Holder Sandang Kongi Laikai Mari Club Ki Thaupuba Singh Amadi Maira Paibi Singh Yauna Pangthokiba Mifum Amada Pongmi Singda Social Worker A Priyo Kumarna Haikibani Priyo Kumarna Hai ZEO Bishnupur John 4 Makhada Ladiba Added School Asigi Hauzik Headmaster in Charge Oriba Muhammad Abdullah Khan Gi Mahuta Qualify Oiba RR Suba Oza Amabu School Asigi Headmaster Oina Mari Lainaba Education Department Gi Makok Tongba Singh Amade ZEO Bishnupur John 4 Nasu Athubada Mityeng Changbiduna Thabakta Onthokpiyu Priyo Kumarna Makhatana Haikibada Lamdam Asigi Ahal Lamana Thambiramba School Asi Muttananaba Afaba Mahiroi Puthoknabagidamak Tungda Haurakadoriba Mahiri Singhidamak Mityeng Changduna School Asi Fagananaba Sandang Kongi Laikai Mari Club Singh Amadi Maira Paibi Singha Kutsamnaduna Pandam Amagaloinana Tungi Kunaigidamak Toriba Sibu Handak Local Media Kharada School Asigi Headmaster in Charge Muhammad Abdullah Khana School Development Gi Mingda School Muthanaba Thabak Tawbirakanu Haina Fongdorakpa Asi Laibak Thibani Mahakna Hai Oza Haibasi Angang Sing Takpi Tambiduna Adum Leibiu Added School Ama Fagathansi SMC Gi Atroba Thaudang Lei Ozadi Oza Oina Adum Leibiu SMC Gi Thabakta Yaushinba Kudakta Tokpadabani School da Family Politics Tawbiganu School Asi Yamna Clean Oina Thamsi Hairaduna Hanagi SMC Dissolve Tawkraba Committee Gi Secretary Kanano Masa Qualify Oibra Tangai Fadana Committee Gi Chairman Amadi Secretary Haibasi Well Qualify Yam Darkar Oi Maramdi Added School Amagi Younglen Sarudi SMC ni Aduna Younglen Saru Oigadaba Committee Adu KG na Yumbi Oirabagi Thabak Tokpiro School Ama Fagat Hansi Hairagadi Magun Laiba SMC Gi Atrobu Thaudang Lai Haibasi School Asigi Headmaster in Charge Muhammad Abdullah Khana Khangadabani Ozadi Oza Oina Adum Leibiu School Fagat Hansi Haibasi Laikai Marina Changsel Lagiba Asida Cooperation PBU Lakada by Academic Session 2026 Tagi Oza Singatana Duna Mahiroi Masing Yamna Tamhanduna Magun Laiba Teaching Piduna School Asi Manipur Gi Lairiba School Singi Marakta Afaba Institute Ama Oina Ba Sandang Kongi Laikai Marigi Club Maira Paibi Singna Tungi Damak Khanduna Khongthang Asi Lakhalakpani Haiki Puri ba school ki headmaster je Pinjabati Added High School ki headmaster ki je koi criteria chuba amana chu koi puhan biyo ba mari laina ba director education ki commissioner adu mari laina ba district ki je lo jingna qualify oi ba RR chuba headmaster in charge puba yaba mioi da tawroga Pinjabati High School ki headmaster happy Masa grade to yang biraga puri ba headmaster jingde qualify oibra unqualify oibra haibado madu magi detail verification ma yam thuna mari leina ba education department gi official jingna to biraga Pinjabati High School gi matik chaba headmaster in charge ma thu matam da thambiu karigumba thambida ba taraga de khoi makha ta ba khongjal akang akam ba khoi changchen na ba khoi leidiba chanangbong gi club mari amadi mera pai bi maibel mayam jingji gi apun ba de jol salama khoi leijare akun haijaning badi Oza haibje angang larik tak na boina leibiyo ba School development haibje di school je phagalan ga added school je phagalan ga haiba targa di school management committee na achobo daita logo do bani oza committee gi thabak se tokthok piyo masi tawbi gano masi yam laibak thibani school da family politics tawgano school je institute yam clean loina school je thamje School da family school loina othokum se committee gi oje hana dissolve tawgiba committee gi secretary kanano masa qualify oibra school tangai phadana committee ma jimagi secretary chairman haibaje tangai phadana koi well qualify oiba jing jam dakar oib mandi school amagi janglen saru je committee ne ba added school gi janglen saru oigado ba committee dugi da khoina kege na yumbi obi thabak che Khata na madu sanai haibi wakalon thadok biro school ama phagalan je haragadi committee gi choba daita ne haibi ojan hena khambira mani school management gi committee gi choba daita ne added school gi respond haibi aduna
Kumja listing ani kulhumdoi amadi kunmari gi National Handicraft Award President Draupadi Murmu na ngasi New Delhi da khutsinaragani haina Union Textile Ministry na thokpa cherol amana khangalakli cherol asigi matung ina lemjuningai oiraba mana sing asi laibak asigi thoidok hendoklaba master craft person sing da pigadabani hairi Union lainga nga India gi ina khulaba pak chauraba handicraft heritage asibu yokhanaba amadi hena masak khangana ba pandam da makhoi gi haithoi sing thoiba bu sing tharaduna hairiba mana asi pigadoribani Kumja listing ani kulumdoi gi oina self guru award phangadaba miyoi manga amadi National Handicraft Award phangadaba miyoi tara nipani National Handicraft Award phangadaba miyoi singi manungda Manipur dagi miyoi ahum yauri Makoi sing adudi Can and Bamboo gi Kauna Crafta Thoubal District ki Hairok Part 2 dagi Laishram Memicha Dibyang artist oina hand embroidery da Kakching District ki Kakching Mayai Lekai dagi Yangkhom Ongbi Indira Devi amadi Endangered Safi Lanfida Imphal East ki Koirengai Bazar dagi A Bimola Devi yauri Mana yenthokpagi thoramda Textile Minister Giriraj Singh amadi State Minister Pavitra Margarita Sarugyagani haire Nagaland Lainga ki Tourism Department Sinduna Kisama da Laiba Naga Heritage Village ta pangthokliba Hornbill Festival asida ngarang numit 8 ni janba fawbada mioi lakh amaga lising kunthra nipan ga chawnga ga marfudra lakhre hairi Festival asi chayol ama mapung farakpada local amadi domestic visitors sing natana hanadagi foreign tourist lakpagi mioi singsu handet pa ukhi Festival asida utliba Naga music art crafts heritage amadi tongan tongan ba indigenous tinjak singna miyang gi pukning chingseli hairi Miyoi bagi puwarida mutnai raroi daba numit December tara International Human Rights Day 2025 asina lakpada korkomna Manipur miyam gi mafamda anoba thaunana mangzel thaduna ning tamlaba malem gi laibak mayam gi manungda Manipur busu tinba ngamnaba hanba laitana lanjang ama Manipur furup miyam na changsinba ngamba oirashunu haina korkom gi media coordinator M Sakhena khutek phiduna thadorakpa cherol amana khangalakli Gerol asina makhata na hai December tara numit ase ing kumja lising amaga chamapan nimfunipan da malem gi puwari da mutnai dana lehorakadaba malem gi miyam gi hak kanba numit International Human Rights Day haina safong kiba numit nei ngasidi chahi humfutara taruk mapung fare ing kumja lising amaga chamapan nimfunipan December tara da United Nations Organization gi General Assembly na Universal Declaration of Human Rights chatnare haina lauthokduna December tara asibo sanagi mayek na iduna thamlambagi puwari ama semki sathiraba malemgi ani suba lanjawgi matungda asigumba miyoiba khunaibu nungsi haitana tumna hatpa amadi otpi naibiba kaya asi matungda thoktanaba 1945 da United Nations Organization semkraba matungda miyoiba furupu malemgi thakta chap manana ikai khumnabagi manaba mityengda lainanabagi damak malemgi laibak singna UDHR gi kayat asi seminakibane 1948 da UDHR bu Paris ta chatnare haina lauthokkiba numit asibu ngasi malemgi furup miyam aikoina International Human Rights Day haina malemgi miyam pumbana ningsingduna thoram pangthoknari miyoibagi hak kanba miyoibagi furup pumnamak manaba thakta hingminanaba miyoiba furup pumnamak maning tamna supnam leinga yauduna hingminanaba amasung achumba wayal thauda pangthokminanaba haibasina numit asibu ningsingduna thoram pangthokpagi maram oidi December tara numit asidagi hena maru oiba atopa numit ama miyoibagi puwarida leiramkini haiba thazade numit asina miyoiba furup khudingmak khunai khudingmak ta natana miyoiba khudingmak akiba yauduna maning makha tamna hingnabagi thodang adu piri UDHR haibasi icham chamba cherol amanate masi malemda tangdu laitana hingba ngamnanaba amadi malemgi miyoibagi hak kanba ngamnanaba logi kanglon kaya semnabagi horokfamsu oiribani India lengakna Manipur gi furup kayabu machoi tahanduna ethnic lanmi semgatlaga makhoida khutlai pisinduna kangluk ki apikpa lan thokhanduna Manipur miyam gi apunba ningtam ihobu namthanaba hotnari makhoina haiba inba kullu kunba lepu lepa yaba khunek lanmi kaya semgatuna makhoida India gi military gi araiba khutlai amadi training pisinduna India na Manipur kauba iramdam asi India gi aronba lanjang Jathapam ohenduna Manipur miyamgi ningtam ihaugi mayokta laiba achoba lanfam ama oirakli asigum laba loilamgi saraulang asina miyoibagi hak khungaunabagi kham thengba China khol kaya
ngasigi micham miyamna fangbada natana malemgi langi chana pathap kayabu nachungba tawdana India gi occupational force amadi makhoi gi khutnek lanmi singna ningaidana thugairi asigumba thodok sing ase Manipur gi tungnam chat ki damak thau puriba miyam gi lob CSO singna malem gi miyam gi nakong singda yohonba changi amadi democracy gi mari suba yumbi ni hairiba press media na akiba yaudana achumba I pawu mari chumna fongdok pangam na bagi thauna adu leiba mathau tai hauzik ireicha sengpuna khutsam naduna aikhoi gi mangthraba ning tamba adu fangnana ba ihaubu awang ba thakta changsin bagi matam chapchare December 10 na lakpada anauba thauna na mangjel thaduna ning tamlaba malem gi leibak mayam gi manungda Manipur su tinba ngamnaba hanba laitana lanjang ama Manipur furup miyam na changsin ba ngamba oiresunu haina cherol asina makatarakli Paugi marakthana atenba break matang longminashi Dada Ibe makigano Azab thammo Sigi yumse next TMT na check sin na laksilaga thamgrabani ne Dada nang se juha habaga amta kitrabo Asumna mayam na machal go ngapshan dugum masigi yumasibu asoyangan kokadabagi next TMT na ngapseli next TMT jor habading ngakok na basembani German technology sina bana concrete ka tok na tinaga matamda kapang amuk hena angle adli TMT strength is in the quick Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Miyamgi khurung chanab gidama cable wear pushan rabasu Mami TV gi makal matyan kya gi channel amari atop channel kya adom gi mobile phone natragana television de yeng bayar ganai cable wear tingbagi matau tadraba pung kun gamari chupna yeng bayarba anauba technology asi lafna Manipur gi mapanda leibiriba iresa singnasu line yeng bayar ganai karamna adom gi mobile phone natragana television da haptuna sandok shariba channel singasi yengani haibagi maramda Akuppa marol khangbining basingna 9233577337 da call tawiro matam chupada Mami TV bu support tawbiri basingbu Mami TV na tawbimal khangbu chari break gi matungda tarang okchari makhata ba pau pizari Film Forum Manipur gi meeting makhada ngasi Cine Writers and Playwrights Forum CWPF Manipur na senduna Cine of Day gi thoram pangthokre Manipur Press Club ki Loktak Hall da pangthokiba thoram aduda Film Forum Manipur gi Chairman KH Kuleswar Singh na athoiba mithunglen CWPF Manipur gi President Manau BMM na thoram mapu amadi Manipur Government ki Joint Secretary Aribam Sevada Sharma akhanaba mithunglen oina saruk yakhi ngasigi thoram gi athoiba mithunglen oina saruk yakhiba Film Forum Manipur gi Chairman Khangembam Kuleshwarna Manipur film gi thak hauzik karamba thakta leiribage haibasi nainaba mathau tare haina fongdoki ngasigi thoram adugi manungchana Cine Actor Guild Manipur gi former President T Lokendra Manipur State Film and Television Institute ki former Director Salam Birendra na chingba saknairaba miyoi kyana Manipur film gi okhatnaba chawkhatnabagi matangda wangangki Imphal West District ke manungda laiba Lairen Sajikta Lairen Kabi Kadangban GP ki ward member CH Opendroga
AGC Manipur State ka khutsamnaraga LPG gas ki consumer singda Chakthong gas asi matau karamna sizinnagadage amadi khudong thibadagi matau karamna checksin thorang lakhotkadage haibagi matangda mass awareness cum training program ama ibudau kaupru lampak lairen sajikta awareness cum training program ama pangthokrai ngasi pangthokiba awareness program adugi mangoinana AGC Manipur State ki field assistant su oiriba Manipur film gi artist amasu oiraba miyamna happy rajan haina khangnaba artist asina program asigi mangoinana miyamda nokningba dialogue kaya tawduna miyam bu nokhanduna pukning penhanki ngasigi awareness program aduga mari leinana AGC Manipur State ki manager Sagol Sem Joy Prakash na haikibada gas saibasi nupi oibi sengi yamna maru oiba khangdaba yadaba amani aikoina chak thongnaba LPG gas asi sininanaba matamda aikoina khangdabagi soibadagi khudong thiba thawdok kaya toina thoklibani aikoina kari tawba yabagi haiba adu miyamda khangananaba mass awareness cum training program asi pak sana pangthokpa mathau tai haina makhatana phongdokhi Niti Aayog Government of India na sakhanglaba Bharat Seva Society Maharashtra na Rashtra Seva Puruskar 2025 pirakraba Manipuri classical dance ta Gotimayum Asarani Devi amadi Humanity Service in Maitai Gilamda Angom Bambam Chanu ngasi Bahujana Sahitya Academy Manipur State amadi Salin Digital Mini Studio da haraute yamna okrai tarang opagi mari leinana BSM Manipur President loinana Chairman Salin Digital Dr. Fanjo Bom Lanajit Singh na haikibada Manipur asi picture basu art and culture gilandadi malemda achobo fida ama leiribani aikoina hiram amada thoidok hendokna thabak tawriba singna mana mathum panglakpa matamda haraute yamna okpa khaknatana makhoina makhoi gilamduda honarakpa matamda saugatpiba mathautai ngasi bembem amadi asaranina asigumlaba lemjaningai oiraba mana panglakpada thoidok hendokna haraubo fawi haike Tripura Lenga ki Directorate of Kokborok and other minority language na sinduna Natural Kalakshetra ki Sahitya Academy Conference holda numinini ki damak 2 days workshop of Manipuri language on basic knowledge of Maitai Mayak and spelling Manipuri writing using Bengali script haibasida Maitai Mayak masak khangba ngambagi workshop ama ngarang hongdokrai Manipuri Language Advisory Committee ki Vice Chairman TH Nil Kumar na workshop ki maru oiba pandam gi maramda wangang duna hongdokhi workshop aduda mioi kun sarugyakhi numindini ki workshop ta Maitai Mayak ki resource person oina Khoisna Mangol na maru oiba thodang lawki hairi Awang Japan da ngarang Richter scale da 7.6 yauna yuwa hakre haidi paugi likhun amagi matung ina thodok aduda samudra mapan gi lamda singda leiba centimeter 40 fawbo wangba tsunami wave kankalakre haidi Japan gi meteorological agency na phongdorokpagi matung ina yuwa habagi thodok adu Japan gi Manhonsu island gi awang ithang thangba Omorida aduga Hokkaido island gi na Kharom da thokibani haidi akanba yuwa haba adugi matungda Hokkaido prefecture da amadi Omori prefecture da centimeter 40 wangba tsunami gi thodok thokki haidi public broadcaster NHK gi report amagi matung ina Omori town da leiba hotel amada mioi kaya aso apanangki damdam asida leiba nuclear power plant singsu authority na yengsinbagi thabak chathaki haina report aduda haiki haidi Australia gi island state oiriba Tasmania da lamai chapagi thodokta yum kunthra gi mathakta chakrai amadi miyoi singda fagada mafamda puthokre hairi authority na phongdorokpagi matung ina apikpa town dolphin sand lamai chapada yum 18 tumkhre amadi 19 na mang takre hairi lamai chakpa adu laksin bedi ngamkhre adum oinamak makhata na khudong thiningai oiba maramna miyoi singdi changhandri hairi khudakki oina kamdauna langmai chaklakibano haiba khangdrabasu thodok adugi matangda thijinbagi thabak haukhre hairi
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯀꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 12 ꯒꯤ ꯑꯦꯛꯖꯥꯝ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18 ꯇ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯀꯥꯎꯟꯁꯤꯜꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯊꯥ ꯑꯃ ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯕ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯣꯂꯤꯗꯦꯁꯟ ꯉꯁꯤ ꯀꯪꯂꯥꯗꯒꯤ ꯍꯧꯗꯣꯛꯈ꯭ꯔꯦ ꯃꯇꯤꯛ ꯆꯥꯗꯕ RR ꯁꯨꯗꯕ ꯄꯤꯟꯖꯕꯇꯤ ꯑꯦꯗꯦꯠ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯍꯦꯗ ꯂꯧꯊꯣꯛꯇꯨꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯍꯦꯗꯃꯥꯁꯇꯔ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯈ꯭ꯔꯦ ꯀꯨꯝꯖꯥ 2019 ꯑꯃꯗꯤ 2020ꯒꯤ ꯅꯦꯁꯅꯦꯜ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠ ꯑꯦꯋꯥꯔꯗ ꯐꯪꯒꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯑꯣꯏ 3 ꯌꯥꯎꯔꯛꯂꯦ amadi Nagaland Laingaki Tourism Department senduna pangthokliba Hornbill Festival gi numit 8 ni changa fawbada mioi lakh amaga lising 39 ga chawnga ga marfuta lakhay Hauzuki oinadi Mami TV na sandok traba Manipuri pau lo shinjare makha taba pau gi damak biteng tadon lebiu